Langol tarungdagi pastor oiba Thakhre Ramananda kauba miyoi amana maitegi chatnabibu karemnakiba ten setuna wangangkiba amadi Ramananda bu police station dagi Pukhibi MLA dugi Mathakta Utra Sanglen sana Konungna cheksinwa thamlakli Palace compound da leiba Utra Sanglen sana Konungda paumi singa unaba amada Utra Sanglen sana Konunggi maichau puren Professor NG Kangjia mangangna haikibada Ramananda bu Pukhibi MLA na ngasi ahing nongyai fawbagi manungda leibak miyamda Thakhre haina sengdokhangadabani haiki mi sibagi mangkarakpada mai okpa amadi tairen manana ising khiktokpa asibu hunduna ngangba tairen mana paibagi saktam utlaga tin sitpagi thawong ama Christian lining chatpa maitei macha Thakhre Ramananda kauba miyoi asina utkiba adu yamna laibak thibani hairaduna miyoi amana chatliba lining amabu hullaga ngangba India ki constitution na ayaba pidi haiki nasibak lale hajabiro police ki custody da lariba amabu hekta puthokriba simi ningolado MLA honorable MLA do mana nasibak MLA honorable MLA mukta my custody da larum gane na khanjai Utra Sanglena nasibak hauregi nongyai sabu tarani to ta dringe da nasibun siman da lale haibaje hajahan biro aikoina lining ani chale Vedic Christianity hapsilaga madu mitai kayamarum chalabanena lining labigi religious tribalism lining home chalaga lining home ki phajaba khangba mitai haibadu malengi mafam purukda sandoga aikoidagi pidam purama malin puramna lawjerasanu haidana masigi pawje jeba pijaraga sana Konung